Sina Kaitel Village ngarang kuki khulai paibisingna ka henba thong sathrakibagi matangda Foothill Naga Coordination Committee na akan mamawongda condemn tawrkli. Committee asigi Information and Publicity na thadorok charula manahai Sina Kaitel gi labukta thabak sudun leijaba asong abung siphakhiba Kingston Muibada nongmai kapsin ru khunja singda aki akang nanganba amadi Luther Hills Range tamai tharmagi thoktok adu akan mamawongda condemn tawi. Misam Phaba Kulai Paijadaba Singda Nongwai Kapsin ba amasung mai tharamagi thoktok adu Human Rights Khongaunabani. Thoktok aduna Kangluk Masal nungsi chanana leibinabada chauna akaiba thogalakpa yai. Iramasigi matangda lengaki mari leinabo authority singna matik chaba action lokhatpaga loinana chenariba miyosing phagadabani. Thoktok adugi matangda mafung phana investigation chathabaga loinana Sina Kaitel Village da leiriba misam miyamgi punsi amasung lanthum ngak senbada matik chaba section thorang lokhatkadabani. Sina Kaitel Village Authority na Nagagi lam saktam amadi right kannabagi matangda lokhalakpa thabak thoram singda FNCC na mapung phana sawgatkani hainasu cherol sin makha tari.